Academy da leiba chahi noriba nupa mahiroi taramathoida sexual abuse ki oiba thawong chatharambani haiba academy gi mapu police na fakrai police na faraba mioi dudi Imphal East ki hangang police station na konba khaba maning leikai da hangba Mangal football club ki academy gi mapu nongthombam mangal sana chahi nifu apokpa N dabaloni Mahangasi nungthil hangang police ki team amana masagi mayumdagi fagatuna thawdo asi matang da thigatpa hokre hairi Hiramasi matang the victim oriba sanaroi singi imung manungi miyoi ni haiba amana fongdorakpada mahaki machanupana academy adu da laktaba yade haiduna nungthil gi pung ama tarakpa duaida yaurakhi madam adu da academy adu da leiriba angang singi guardian singsu laktuna angang singi awat apa hangnari ngai chairakta mahaki machanupana academy asida lehoba ngamlaroi haina hairakibani hairi Maghata na mahak na machada hangluba matamda academy adubu chalairiba miyoi aduna academy asida leiba mahiroi taramathoida haukiba tha ani ahum romasigi manungda sexual abuse tawba amadi natai chadaba photo video nambana chingba tawbire haibasi khanglakibani pau si khangbadagi mama mapa singna irang haurakibani Mama mapa singna irang haurakpagi pau adu tabadagi hangang police ki team ama laktuna chenariba academy asigi mapu adu fakibani Gajan memang loi lakan angang ji mai mai ki chang do ke wali kolen hang na pa matam ji da bawai di le ho ngam maroin hai re kari gi ko kan mai amang tho ma na ai chang to da khoi cha manga na harassment to sai to ati le mine memang ji loi nak to kolen hai kwai tare ram di phinung gi pot kai na ton bai tare angang memang ji mai loi to di le ngam le ngadi nupi memang hor kwane mai gajan memang je akhoi nu ji pam ba ji mangan fc hai je masi je ma punsi gi na amda function to hon da mai makada amda thabok to amda to hon da angang gi ja to school da ming cham ko ba ya na ba ko mi dai thong da ai hai